Pradhan Mantri Ujjwala Yojana (Pmuy) gi Makhada Leita laira singna gas connection tannabada Sel Amatta Changde Leita laira shing-gidamak India government na pirakliba scheme asigi mingda kanagumba shingna Sel Lounaba Touraklabadi Pibiganu haina Thoubal District ki DC Ahanthem Subash na phongdokhre wafam masing asi Thoubal District ki conference hall da Ujjwala 2.0 expanded ki Makhada achokpam gas agency ga khusam naduna beneficiary singda gas connection pibagi thoramda mahangna phongdokhibani ahan boina scheme asigi Makhada gas connection phangba yaraba miyoi chamaga Nifum doida gas connection singyen thokpa duga mari leinana Thoubal District ki DC Ahanthem Subash na hai kumjali singani tara taruktagi Pmuy asi phongdokhregasu wathoriba sing piba ngamnaba India government na September tha sida Ujjwala 2.0 expanded haina anoba scheme am oina lakpani ngasi scheme asigi Makhada yanthokliba gas connection asi lemna pibani miyoi amada pidiba gas stove amadi cylinder athanba yauna lupa lising mariga chaniga nifu manga gi pot chai singni maramaduna beneficiary singna fangliba silemna fangboibana scheme asigi mingda kanagumba singna fanghangi haiduna Sel Lounaba Touraklabadi Pibiganu India government na Leita laira shing-gidamakta lemna piraklabani haina mahanga Makhada ki ꯑꯩꯈꯣꯏꯅ ꯄꯤꯒꯗꯧꯔꯤꯕ ꯄꯣꯠꯁꯤ ꯐ꯭ꯔꯤꯗ ꯄꯤꯕꯅꯤ ꯍꯥꯏꯕꯁꯦ ꯄꯩꯁꯥ ꯑꯃꯠꯇ ꯇꯤꯡꯗꯅ ꯑꯩꯈꯣꯏꯅ ꯄꯤꯒꯗꯧꯔꯤꯕꯁꯤ ꯁꯤꯂꯤꯟꯗꯔ ꯌꯥꯎꯔꯛꯑꯅꯤ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯣꯞ ꯌꯥꯎꯔꯅꯤ ꯁꯤꯂꯤꯟꯗꯔꯁꯤꯁꯨ ꯑꯊꯟꯕꯅꯤ ꯄꯨꯂꯞꯅ ꯄꯩꯁꯥ ꯑꯣꯏꯅ ꯂꯨꯄꯥ 4,295 ꯁꯤꯒꯤ ꯄꯣꯠꯁꯤ ꯐ꯭ꯔꯤꯗꯅꯦꯕ ꯑꯩꯈꯣꯏꯅ ꯄꯤꯔꯤꯁꯦ ꯑꯗꯨꯅ ꯑꯩꯅ ꯅꯈꯣꯏꯗꯁꯨ ꯍꯥꯏꯅꯤꯡꯉꯤꯁꯤ ꯅꯈꯣꯏꯅ ꯐꯪꯉꯤꯕ ꯄꯣꯠꯁꯤ ꯐ꯭ꯔꯤꯗ ꯐꯪꯒꯗꯧꯕꯅꯤ ꯃꯤꯅ ꯄꯩꯁꯥ ꯈꯣꯝꯕ ꯈꯣꯠꯄꯒ ꯂꯩꯔꯗꯤ ꯁꯨꯡꯒꯤ ꯄꯤꯔꯨꯅꯨ ꯁꯤꯅꯤ ꯒꯣꯔꯃꯦꯟꯅ ꯁꯤꯗꯤ ꯅꯈꯣꯏꯒꯤꯗꯃꯛꯇ ꯐ꯭ꯔꯤꯗ ꯄꯤꯔꯛꯑꯕꯅꯦ ꯍꯥꯏꯕ ꯑꯗꯨꯅ PMUY ꯌꯥꯎꯍꯟꯒꯦ ꯄꯩꯁꯥ ꯄꯤꯌꯨ ꯈꯣꯠꯂꯨ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕ ꯂꯩꯔꯒꯗꯤ ꯊꯥꯖꯕꯤꯔꯨꯅꯨ ꯄꯤꯒꯗꯧꯔꯤꯁꯦ ꯄꯤꯁꯨ ꯄꯤꯔꯨꯅꯨ ꯀꯣ ꯄꯩꯁꯥ ꯄꯤꯁꯨ ꯄꯤꯔꯨꯅꯨ ꯐꯪꯉꯤꯕ ꯄꯣꯠꯁꯦ ꯁꯔꯀꯥꯔꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯐ꯭ꯔꯤꯗ ꯄꯤꯔꯛꯑꯕꯅꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯈꯪꯍꯟꯖꯅꯤꯡꯕꯅꯤ